ngarang pangthokkiba gangai thoramda speaker na phongdokki wafam singda ikhogi tongan tongon wafam sing kogi miyam mimusu soiba soirakpa yaudaba natte sumthokpagi mahutta saibana sakotpa ngamloi adagi kogi court laga tv da khanadun leibana kogi asumba puthokpa ngamlo habani singma tongan tongon wafam sing phongdok le haba tareba speaker na thamle wafam sing kamaini yengbi ayuda Jadi, yang sing hot so bidiba, oja mangsa amadi all staff kita kan usari. Ikoi si oja mangsa ngarang nahan jadi hawun numit ko. Kogi stekil leban da gan ngai festival pangtok re. Ikoi gan ngai festival lakma tam da ko. Lebak sedai minari ba dugumba saya gi project iri coding mak ko. Nungai fa ba ing tappa. Ade amatoina musina bagi mari henation mo oira sunu haina gan ngai edum ai message pijari ko. Adubu yang ngakposi oja mangsa Aikoi hajuji Manipur state ki wena speakers roi bidi bako aikoi ki honorable member ko mi manu panjara bada ko ki ola site bada ko ana sida thambasi manungi internet nungi bo wan thok budi yana phajai ko adubu paper ta highlight tor phong pada sai koina court lit laga tv da leina duna leibana leibak kan mangam loi sida bada haibasi kanada yarmak tongningi no ko digi den kanada bu hainingi bono natragana kanada bu madu ngasagi personally madu kaigum khara thambi bana madu question hangning ba lei khoina ko ada tv channel da natragana tv da nainari singsi kanagum in person amabu ngasagi kare haini nungai tadana khoi naina banate leiba amagi chakot lamje natra leiba amagi chakotpagi mamang tharana hona baiji leiriba lenga natragana leiriba ngasai posa amada khoina naina baiji am thautai kamasi malem leiba khuding yana poramani ko malem leiba khuding yana poramani aduna pitribi da ngasi leinariba Sokot le haina leiba lebak mayam sagi manungda leinariba lebak khuding makta ngasi magi country dan magi leiba sagi apau lebak sing sidaida puthora iba magi laiba sokot lamjin sidaida ngasai kanana kari oi kaidauri ha army gi wing da kaidauri development da kaidauri economy da kaidauri kai atopa sokot thorang kai dauri gi gaisi masin naina ga masin manunggi oba sagi tawdana leiramba tongning leiramba natraga nang sagi tawroina khalam potbau da puthoga naina ko nang sika miyam mangda dum sagi tohon bagi hatare ko adugum bagi khongtham lak naina hatare ko aduna naina baisi ekoi court of hogoda kogi justice am puthona khona baisi lawyer ani puthoga naina halimi dana pramani ko atra lawyer ani puthokanda amana buchum ju amana lalaju aramna sini achumana sini je ani dugi obang sagi naina ba ni na matungda tabiriba taga dori order piga dori ni padna kupna yenga matungda madugi weight test yenga matungda chumra da kupna yenga matungda achumba ma aram da puthono hona kodanda sagi naina ba man chang ai hetari permani ana manipur si mamang chatna ba natraga mamang da purana ba natraga chakhopai lamje da mamang tharana bi da makta tohoning ba ngasi intelligent mayam ma ko broker officer mayam intelligent mayam ma adagi political activist mayam ma the political leader mayam ma ngasi putho naina ri se naina haning da bra ba kusin ko hangjering dina ko tasingna naina haning de haraga na naina biranu Aku itu tong jaga hai habi romai shana ko. Ada saya ya jadi court lilaga TV da naina duna leibana leiba kan mangam le habi si. Aku saya ya kari haina min tong ningin habi question namadi ko hangning lei ko. Masa ya jadi da TV da maruina tholak tana any political party sing yo ba ko. Magi political party sing yo ba thabuk tawda whatever BJP Congress adagi atotopa sagi whatever any political parties ko. Leibak sida parliamentary political party state se leiba dugumba ya political party sing je puthoknaga mayam mangda ai khogi party tawna sini tawdawna sini nangi party tawna sini gai naina ri si part of debate am khana mane bako asi kana mi magi personal enmity na te bako madurida khut thillaga tawdaba tawroidaba tawdo mayam khut thillaga haina kan tarko phone du ne banga si miyam da pigidori magi message am haidare permani ko adu bakta masagi tawya do mami ma lakwa de namana adu mangna adu gi deina badu mangna lebak kan mangam le hek taraga di ekhoi farene gon Aji cookie kuda mana se saya area se dida cookie narco terrorist hai drug mafia hai ko si mo tori ba kai han ma thabak lan ba chumba adagi tori ba kai han ma thabak thom jing je khoi na nei nadraga di hai draga di ngang draga di adum yai ra thamajra ha question ma khoi la e ko adu mo to wini ha ga na lebiri ba khoi gi respected member MLA sing na to wini ha ga na praja am ta wang bi ra nu itile am thok bi ra nu ko oja o jin thok bi ra nu ko Court lipan thubi ran court lipan min tawning isi kai na koi question ma de advice lei ko oja mangsa ana court lit pa kai si court lit pa si sing na court si ai khoi na suming je ba si photo da yauri ju adum phamin nari ba left right phamin nari ba kamu jing je MLA kai koi bijing ji court pa ma le koi suming je ba ko court lit pa je TV da wangang ba mi du le pa court na ubra isa na le pi ba court na kai no ui na ba question koi hang ma lei ko si argument ate
ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯁꯇꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯁꯇꯒ ꯌꯦꯡꯉꯒ ꯉꯁꯥꯏꯒꯤ ꯃꯤ ꯑꯃꯒꯤ ꯉꯁꯥꯏ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯃꯤ ꯃꯥꯟꯕꯁꯤꯗꯤ ꯇꯁꯦꯡꯅ ꯗ꯭ꯔꯦꯁ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯁꯥꯏꯗ ꯈꯤꯇꯪ ꯆꯤꯡꯊꯅꯤꯡꯕ ꯈꯔ ꯂꯩꯀꯣ ꯗ꯭ꯔꯦꯁ ꯍꯥꯏꯁꯤꯅ ꯎꯠꯂꯤꯁꯦ ꯇꯁꯦꯡꯅ ꯗ꯭ꯔꯦꯁ ꯍꯥꯏꯁꯤꯅ ꯎꯠꯂꯤꯁꯤ ꯃꯤꯗꯨꯒꯤ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯅꯠꯇ꯭ꯔꯒ ꯃꯤꯗꯨꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯅꯠꯇ꯭ꯔꯒꯅ ꯇꯧꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪꯁꯨ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯗꯨꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁꯇꯨꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯗꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯗꯨ ꯈꯤꯇꯪ ꯑꯣꯅꯔ ꯇꯧꯕ ꯌꯥꯕ ꯑꯦꯔꯤꯌꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯗꯨꯒꯤ ꯃꯒꯨꯟ ꯍꯥꯏꯇꯥꯔꯦꯀꯣ ꯗ꯭ꯔꯦꯁ ꯍꯥꯏꯁꯤ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯦꯕ ꯀꯩꯅꯣ ꯑꯣꯖꯥ ꯃꯥꯡꯖꯥ ꯗ꯭ꯔꯦꯁ ꯍꯥꯏꯁꯤ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯤ ꯗ꯭ꯔꯦꯁ ꯗꯤꯄꯦꯟ ꯑꯣꯟ ꯃꯥꯒꯤ ꯃꯤꯗꯨꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯒꯨꯟ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯛꯇꯝ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯗ꯭ꯔꯦꯁꯅꯁꯨ ꯂꯦꯞꯄ ꯑꯗꯨꯝ ꯂꯩꯔꯤꯑꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯌꯥꯝ ꯍꯩꯕ ꯁꯤꯡꯕ ꯌꯥꯝ ꯍꯩꯁꯤꯡꯕꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯉꯁꯥꯏꯒꯤ ꯀꯣꯜ ꯂꯤꯠꯄ ꯌꯥꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯔꯤꯅꯤ ꯌꯥꯝ ꯍꯩꯁꯤꯡꯕ ꯍꯥꯏꯇꯥꯔꯒꯅ ꯀꯩ ꯂꯤꯠꯍꯟꯗꯣꯏꯅꯣ ꯂꯤꯠꯍꯟꯕꯤꯔꯣꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯃꯥꯅ ꯁꯦꯠꯂꯩ ꯆꯥꯔꯤꯕ ꯀꯨꯔꯇꯥꯗ ꯂꯤꯠꯂꯁꯨ ꯐꯤꯖꯝꯗ ꯁꯦꯠꯂꯁꯨ ꯃꯥꯅ ꯁꯦꯠꯂꯛꯏꯕ ꯆꯥꯔꯤꯕ ꯗ꯭ꯔꯦꯁꯇꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯛꯇꯝꯗꯣ ꯎꯠꯇꯣꯏꯅꯦ ꯃꯈꯨꯟ ꯈꯔ ꯇꯥꯛꯇꯣꯏꯅꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯕꯅꯀꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅꯤ ꯍꯥꯏꯔꯒ ꯋꯥꯔꯤꯅꯤ ꯍꯣꯏ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯗꯤ ꯃꯤꯁꯤꯗꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯗꯁꯨ ꯌꯥꯎꯕ ꯅꯠꯇꯦꯀꯣ ꯗ꯭ꯔꯦꯁ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯁꯤ ꯁꯦꯠꯀꯗꯧꯅꯤ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯇꯧꯕꯒꯤꯕꯨꯗꯤ ꯇꯧꯕꯇꯕꯨ ꯃꯤꯔꯛ ꯊꯣꯛꯂꯛꯄ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯀꯃꯟ ꯁꯦꯟꯁ ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯄ꯭ꯔꯃꯥꯅꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯃꯣꯖꯥ ꯐꯨꯔꯤꯗ ꯊꯣꯛꯂꯒ ꯄꯕ꯭ꯂꯤꯛ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯗꯕ ꯄꯣꯠ ꯈꯔ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯊꯤꯡ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯉꯁꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯅ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯔꯦꯁꯄꯦꯛꯇꯦꯠ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯁꯦꯠꯂꯛꯏꯕ ꯆꯥꯔꯤꯕ ꯗ꯭ꯔꯦꯁꯇꯨꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯟꯗꯔꯁꯇꯤꯃꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯛꯄꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯑꯣꯖꯥ ꯃꯪꯆꯀꯣ ꯑꯗꯨꯅ ꯁꯥꯏ ꯑꯦꯔꯤꯌꯥꯗꯨ ꯈꯥꯏꯖ ꯑꯗꯨꯝ ꯆꯠꯆꯔꯔꯣꯏꯀꯣ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯔꯦꯁꯄꯦꯛꯇꯦꯠ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯏ ꯋꯥꯐꯝꯁꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁ ꯀꯣ ꯂꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯤꯗ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯃꯣꯏ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠꯁꯤꯗ ꯂꯩꯕꯤꯔꯤ ꯃꯣꯏꯅ ꯀꯟꯕꯤꯔꯣꯅ ꯂꯠꯁꯤ ꯑꯩꯈꯣꯏ ꯀꯜꯂꯅꯤ ꯅꯣꯏ ꯋꯥꯗ ꯉꯥꯡꯉꯅꯨ ꯍꯥꯏꯕꯤꯔꯣꯅ ꯃꯌꯦꯛꯁꯤꯡꯅ ꯑꯩꯈꯣꯏ ꯌꯦꯡꯉꯁꯦꯕ ꯂꯠꯁꯤ ꯀꯣ ꯌꯦꯡꯉꯁꯦꯕ ꯀꯟꯒꯅꯤ ꯍꯥꯏꯒꯦꯅ ꯃꯣꯏ ꯍꯥꯏꯕꯤꯔꯣ ꯀꯣ ꯀꯜꯂꯛꯇꯕꯗꯨꯗꯒꯤ ꯀꯜꯍꯟꯅꯕꯒꯤꯗꯃꯛ ꯐꯣꯔ ꯀꯥꯏꯟ ꯁꯖꯦꯁꯟꯅꯤ ꯄꯤꯔꯤꯁꯤꯀꯣ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯁꯤ ꯊꯝꯃꯛꯏꯕ ꯋꯥꯐꯝꯁꯤꯡꯁꯦ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯃꯥꯒꯤ ꯐꯤꯜꯗ ꯊꯦꯡꯅꯔꯤꯕ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯊꯝꯃꯛꯏꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯣꯏꯍꯟꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯕ ꯁꯖꯦꯁꯟ ꯃꯆꯥꯁꯤꯡꯗꯨꯅꯦꯕꯀꯣ ꯑꯗꯨ ꯂꯧꯁꯤꯟꯕꯤꯔꯀꯥꯟꯗ ꯂꯧꯕ ꯌꯥꯕ ꯑꯦꯔꯤꯌꯥ ꯂꯧꯕ ꯌꯥꯗꯕ ꯑꯦꯔꯤꯌꯥꯗꯨ ꯂꯧꯁꯤꯟꯕꯤꯔꯀꯥꯟꯗ ꯌꯦꯡꯕꯤꯔꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ ꯃꯗꯣ ꯂꯩꯕꯥꯛ ꯀꯟꯅꯕꯗ ꯍꯣꯠꯅꯕꯗꯈꯔ ꯁꯔꯨꯛ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯕꯀꯣ ꯃꯃꯥꯡꯗ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯔꯦꯁꯄꯦꯛꯇꯦꯠ ꯑꯩꯈꯣꯏ ꯁ꯭ꯄꯤꯀꯔ ꯁꯦꯇ꯭ꯔꯄꯇꯤꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯏ ꯕꯠ ꯇꯧꯕꯇꯕꯨ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏ ꯃꯤ ꯑꯃꯗ ꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯖꯔꯣꯏꯕꯀꯣ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯐꯝꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯟꯇꯤꯂꯦꯛ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯅ ꯉꯁꯤ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯤꯗꯅꯦ ꯃꯄꯨꯟꯁꯤꯗ ꯑꯦꯝ ꯑꯦꯜ ꯑꯦꯅꯗꯤ ꯈꯪꯉꯒ ꯁꯣꯏ ꯇꯧꯕꯗꯅꯦ ꯁꯣꯏ ꯇꯧꯕ ꯅꯤꯡꯊꯤꯅ ꯍꯩꯇꯕ ꯀꯣ ꯑꯩꯈꯣꯏ ꯅꯣꯡꯇ ꯍꯥꯏꯒꯦꯕꯀꯣ ꯁꯣꯏ ꯇꯧꯕ ꯅꯤꯡꯊꯤꯅ ꯍꯩꯇꯕ ꯀꯣ ꯃꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯕꯦꯅꯤꯐꯤꯠꯅ ꯍꯦꯟꯅ ꯃꯃꯥꯡ ꯊꯥꯔ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯋꯥ ꯉꯥꯡꯉꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯄꯤꯔꯛꯄ ꯁꯖꯦꯁꯟ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯈꯪꯖꯤꯟꯕꯤꯌꯣꯕꯀꯣ ꯑꯩꯈꯣꯏ ꯁꯤ ꯌꯧꯅ ꯍꯥꯏꯅꯤꯡꯉꯛꯑꯦꯕꯀꯣ ꯗꯦꯟ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯜꯂꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅꯕ ꯊꯥꯒꯠꯈꯤꯕ ꯃꯣꯏꯁꯤꯡꯁꯤꯅ ꯉꯁꯤ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯉꯁꯤ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯊꯣꯛꯗꯨꯅ ꯉꯁꯤ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤ ꯂꯩꯅꯔꯛꯄꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯃꯗꯨꯃꯛꯅ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯃꯣꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯀꯟꯒꯗ꯭ꯔꯥ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯀꯟꯒꯗꯣꯏꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤꯁꯤꯀꯣ ꯂꯩꯕꯥꯛ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗꯁꯨ ꯃꯉꯥꯏ ꯍꯟꯗꯛꯀꯤ ꯇꯧꯔꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟꯁꯤꯗꯁꯨ ꯃꯉꯥꯏ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯀꯜꯂꯤꯁꯤ ꯀꯅꯥ ꯀꯟꯒꯦ ꯇꯨ ꯐ꯭ꯔꯦꯡꯛꯇ ꯍꯥꯏꯅꯁꯦꯕ ꯇꯣꯂꯣꯞ ꯆꯥꯗꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯈꯨꯟ ꯉꯥꯛꯄ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯅ ꯉꯁꯤ ꯅꯍꯥ ꯃꯌꯥꯝ ꯑꯃꯅ ꯃꯥꯒꯤ ꯉꯝꯖꯕ ꯊꯥꯡ ꯄꯥꯏꯕ ꯆꯩ ꯄꯥꯏꯕ ꯋꯥꯇꯨꯞ ꯄꯥꯏꯕ ꯐꯪꯉꯨꯕ ꯂꯥꯛꯇꯅ ꯄꯥꯏꯔꯀꯥꯟꯗ ꯉꯁꯤ ꯏꯃꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯒꯤ ꯀꯣ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯗꯅ ꯀꯟꯈꯤꯕꯅꯦ ꯍꯥꯏꯕꯁꯦ ꯂꯩꯕꯤꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯣ ꯈꯪꯕꯤꯕ ꯆꯪꯉꯦꯕꯀꯣ ꯍꯧꯖꯤꯛ ꯈꯛꯇ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕ ꯌꯥꯔꯝꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩ ꯂꯤꯗꯔ ꯑꯣꯏꯔꯝꯅꯤ ꯀꯥꯏꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯄꯪꯇꯧ ꯇꯧꯕꯁꯨ ꯐꯠꯇꯦꯕ ꯃꯃꯥꯡꯁꯦꯀꯣ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥꯁꯤ ꯀꯅꯥꯒꯨꯝꯕ ꯏꯟ ꯄꯔꯁꯟ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏ ꯉꯥꯡꯕꯗꯤ ꯑꯩꯈꯣꯏ ꯇꯧꯖꯔꯣꯏ ꯇꯧꯕꯇꯕꯨ ꯃꯤꯃꯥꯡ ꯊꯣꯛꯂꯛꯑꯀꯥꯟꯗ ꯂꯤꯗꯔ ꯑꯃꯅ ꯉꯥꯡꯕ ꯋꯥꯁꯦ ꯍꯦꯛ ꯄ꯭ꯔꯖꯥ ꯑꯃ ꯑꯩꯈꯣꯏꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯅꯥꯡꯕ ꯗꯦꯟ ꯑꯃꯅ ꯉꯁꯥꯏ ꯍꯥꯏꯍꯟꯅꯤꯡꯗꯕ ꯑꯗꯨ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯃꯌꯥꯝꯁꯨ ꯌꯥꯎꯁꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯈꯔ ꯊꯝꯖꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯥꯏ ꯑꯦꯔꯤꯌꯥꯗꯨꯗ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯕ ꯆꯪꯉꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯀꯣꯔꯠ ꯂꯤꯠꯂꯒ ꯇꯤꯚꯤꯗ ꯅꯩꯅꯗꯨꯅ ꯂꯩꯕꯅ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯂꯣꯏꯒ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯣ ꯐꯔꯦ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯕꯤꯒꯗꯒꯦ ꯍꯥꯏꯕ ꯁꯦꯁꯟ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯅꯩꯅꯔꯁꯦ ꯑꯩꯈꯣꯏ ꯌꯥꯎꯖꯔꯒꯦꯕꯀꯣ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯔꯒ ꯀꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯃ ꯑꯗꯨꯒꯤ ꯁꯦꯁꯟ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯎꯖꯔꯒꯦ ꯏꯟꯖꯔꯒꯦ ꯇꯧꯕꯇꯕꯨ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯀꯣꯔꯠ ꯂꯤꯠꯂꯒ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯁꯤꯗ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏড ꯋꯦꯜ ꯏꯟꯇꯤꯂꯦꯛ ꯀꯣ ꯃꯁꯥꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯖꯔꯕ ꯃꯁꯥꯒꯤ ꯐꯤꯜꯗ ꯋꯦꯜ ꯉꯁꯥꯏꯒꯤ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯒꯨꯝꯕ ꯍꯩꯁꯤꯡꯉꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕꯤꯕ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯇꯤꯛ ꯆꯥꯕꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯤꯕ ꯀꯣ ꯑꯗ ꯑꯦꯅꯤ ꯐꯤꯜ ꯑꯃꯗ
doctorate fanga matra any film madang sagi political leader khalaba any film madang masa masa gi tonganba sagi khoi activist on khalaba mayama mana tok thok ta sagi haising bagi na tagna tok thok khra du dang si mimang thok tana kai ma angam khra sharing tok posak se si jinai khoina mi wen roktraba sumna kadana le kai MLA de kendra MLA de masa gi maming mo tha haida kamu junduna maduna leader ni maduna haising bani maduna intellect ni khoi haiduri bra ko khoi haning bel leye bako aduna sagi area se kan sagi area khoi sumaina nga ma jang kan janing de ko adu shopodi ta sengna ngangbi riba mayam jingju ekhoi puna invite to biro ko puna invite to biro hundabai mau ta khoina TV da ngangbi riba mayam jingje ngangbi kana no hujiwer kana no wening boy yersnu loina invite to biro leiba leader sim jinna ne amung to phamina kan kasu na chinbi ganu ko ising glass am tang to bi sa ba khoi hajeroi ko chini gi maman puthoro na mo yam gwaja ki bi ai ko leader singje ana chini mo khoi tingbiranu ising normally phangi ba ising ji ba udi sing glass am chinbi ra kanda mayamna pambana sini khoina pamjabana sini khoina tawjabana sini khoina mayamna khalibna sini gaise masagi tanami na rumdi lobiyo ko aduna tadana sai area sita tagai fadana miyamgi ngamjaba miyamgi da mutang sai kai gum khana ko lebak si kai dana bona batam da mana hijari fil khara da akhang buthokna nei nari mayam ji da sai kare mo thaina manba maun hai changila ko jidi yam nuaite aduna oi manung da budi nei na manung da budi brief pa ba da budi kogi phajaba kholoju buthok yauri ko adu headline da कोट लेलगा टीवी दा नेना दुना लेबना लेबा kan mangam rega haba wajidi ta singna particular kana kom khara da ko ya khoi ngangjari khara ta ko mayam ngasi miyam socially thok tong jiri kangbu sing mak ta ngai yam na khoi insult to pona khoi mami mutai masi leba kan basi mioi amak ta kan ngani haba lebra khoi hang belai ko group amak ta kan ngani MLA ka ta leba kan ngani haibra MLA oi bajing du na leba kan he ta gana gon to biro ka shukai da ai khoi MLA oi ta kan ngado ne hage na mection haibiro ko praga yobira nu wangang ba yobira nu intila yobira nu hage haibiro mection ko national sa ragum sebo ngang badu ngang dingai da handaki leiba issue sing matang da MLA to khrone MLA kharana mana ngamjaba manungda pasaram sakara mateng pangi na tragana ngamjaba pochai khara mateng pangi habaduna leba kan sapu yaro yebako leba kan sema kana kan hiya taragadi mathawa thabak ong thoktana ko chara nong hangna no mo chara ta laga char ga leibi projamiyam horiba na mayam imam na ko ngasi manipur projamiyam na logi thodang do leibi MLA sing khang changebako adu manipur gi dam thar kan di Imalay mang manipur dong ta kana na dai lori habi khoi hangom change buko adu mayam du gidam ta awar pas leitana ba gidam ta mayam gidam ta ngalo pi ba ngami badu mali leader sing do khoi dum pirak ba mateng pang ba sing do marak tu dai do mateng pang MLA mayam yawi marak tu da mateng phana taw bi ko mayam yawi ko khoi adu di ishona su uzani ko khoi loino pang di habi khoi hajaroi loino pang di habi hajaroi mateng pang birak pa awamin na ba mamang da front line na chapa do MLA dum yawi rang mani ko adu khoi ishona uzarang mani khoi simon khoi chin ma di khoi hajaroi buko adu ngasi kai daure adugumba leibak kanana phona matamda thodang lokhi mayam jing dong asi ka daroge bu sai area si dang sai kare haini thadla kan ta karom chapdu di phatabe leye bu ko aduna oi sai area si jamang sa mai magi opinion hai duni ko mai opinion to butab khai janing se leibiri ba respected members sing chu khana bebar taw jai aduga TV mamang thoktana miyam gi dang to thodang lokjari ba angam ba sharing tawjari ba leibak kai bi yaro lokjari ba dugumba panelist mayama dang sai thoi gi TV channel da dina bi da yauri ba dugumba sai intellectual mayam jing je se si ju kare na bi da phai bu ko aduna mana launari ba thodang se manipur kan bai ba si da lakti po se manipur kan bai ba se lakti ko suk se ai khoi makhong tek sunu mami su tang sunu ko mami su udu sunu ko mana su pang sunu nupi ogera ni pa ogera angang ogera hanubi ogera hanuba ogera mi gi daita am lui leina ye khoi mayam se ko daita mayam nu pujila kan da collective an pujila kan da ke dore ai khoi punna manipur kan mina thau tari bu ko sai area si da कोट इपमिना टीवी दा वांग मिना लेबा कनो हिता गदी अदुदी खोइ जाम हाइनिंग याम लैये बको कोट लिपा टीवी दा वांग कंगु सिंगी मरक्ता ममा लेबा कि दमक्ता नोंगिना पानगिबा बोमना पानगिबा को ममा लेबा कि दमक्ता को लोगि थोदांग मयाम यावरी खो मक्सि तको अदु मुस करिन हाबिदुरी अदुगा MLA ओबना केदा MLA ओइबा मि सिंगी मरक्ता कि लानफम ममांगा थोकांदा प्रजा कि दमक्ता ममांगा थोकांदा स्कोट पी दना ngak लेरबा मगे IRB सिंगदो magi IRB ngai me aluga IRB singo loina ra kanda MLA singo thokanda karma no mitano mai kapa me yauki karma no mitano mai kapa taw bu yauki khoi na kham khar lei dhap taw nung da mateng pang udro dia da pot khar lei ngasi mi ki kuki ge MLA tara duna fuong na manipur thugai ga taw ngang mai ngarang orep lo khre na mai ngarang morep lo khre ai sum yengjam matam da ngarang amuka ra ri fam taw khre chusa board mo meeting thong khre ko Sampai meeting panggung ya, amun na lengak siapa pada sokoloi hendak moi sotan orep laure na moi disil laure kan tiko. Itu ada kati, asuku mami sing dina, aduh mami sing dina ngang kau tahu ibu tahu sing dina kau ki MLA sing ngang mangame, kali kumangame. Orang tadi na
नुसिना ओइना आदे हायरको पोतो नुसिना बे दमक तक दौरे थेम ड्रग कारबार तो गंगू सिंगा टेरोरिस्ट गंगू सिंगो थेम दना बसे नुसिना ता छाना होना बदा तौरी धमसन तौबिर कन हाबनि दा अरो खोइन हाइजनिंग सी मणिपुर कन्नब होना मतम दा इमा लेबाक मणिपुर कन्नब होना मतम दा कोर्ट परमिट सु मथौ ताई फैजोम सु परमिट सु मथौ ताई को शेनिंगाई लेत्रबा दुगुम्बा सरा नोंखंनरिबा नोमगी फंगना सचरिबा गंगू सिंगु मथौ तारी डॉक्टर से मथौ तारी इंजीनियर से मथौ तारी पुन्ना अखोय कलेक्टिव अंदाज लोम चंगी है को अदु साइ एरिया से साइ टीवी चैनल वांगांग लेबा कोट बकंगुना लेबा कनम ngam loi ga हाय जिदि बुथोर से ने सि सुकाइ देनो जमांग से को सिगी स्टेज मा लीडर मो एरकान सुगुम मयाम जि स्वाइना ngang हानिंग तबा तोंग वांगांग बजे अखोय समटाइम्स अखोय जि रानि पुन मुसिबा को पुन मुसिबा तांग हे लाई मागी एरेनानी कसुकाइ दे ऑनरेबल की मिथोन फंगबा मियाम की इलेक्टेड मेंबर ओरबा एमएलए सिंगना लो थोदांग से कइनो प्रजा की दमत नि मोना दायित्व लबि दमत्रो अदुम मगसी लेबा कायगा दौरे हेतार गदि लेबा कायगा दौरे हेतार गदि लबि रोना गोन अदो मी अमदा खुद थिलकान दा गथागी डॉक्टर अमना इंजीनियर अमना नोंगै पाइबे यादे हबसु लितिना हजिक डॉक्टर ओइबसु फिउनो यात्रा गदि आर्मी डॉक्टर थमिजिदि लान सरो मतम दा डॉक्टर ने हाइना मा खुलाइ पाइदि तौदिना खुलाइ पाइसलिना उजमांगसा आर्मी की मत गवर्नमेंट की इंटेलिजेंस की मत आर्मी की मत डॉक्टर सिंह फजगर प्रोफेशन डॉक्टर है डॉक्टर से मागी लेबा प्रोफेशन की एरिया ददी डॉक्टर बाबू नोंगै पार चले लान चपम तम को नोंसागी नोंगै म यावगनी मसागी हैजरिबा सिनफम डॉक्टर की सिनफम दो मियाम की मतेंग पान मा दम होना नेम नत्रा अदु लानफम ददी मा नोंगै पाए नत्रो मा डॉक्टर ओए आई नोंगै पाए यार है हाइरमोय खलेबको अदु अदमाइना सेम थिंग मणिपुर काय का है स्टेज लाकान एमएलए मनी गायना आई नोंगै पाइबा यादबनी गायना मुक्त लेगदो क्वेश्चन लाए ममांग द मसी मसन गैंग रेप तौरगा ममांग द मयुम के मई थारा गांदा एमएलए मनी ना आई केम याव यादे ना येंग लेगदो क्वेश्चन खि लाखरेबको अदुना टीवी चैनल द फमिली बदुगुम लीडर सिंग की मक्सिन ददी तसेंगना फ्रंट लाइन द लेफ्टना को थेना की मी म्याम सु यावरिबको खै उज खंजबदो को अदुना सुगुम मसी याम नुआइते अदुना खोइ हाइजनिंग मणिपुर इमा लेबाक मणिपुर म कन्नम होना मतमदा डिसेबल की साइड दा बखोंग टेक्सनो ममी सुतांग जनु मना पंगजनु इंजीनियर सो डॉक्टर सो को हई सिंग एमएलए सो पुनो की थोदांग ले खंगनम चंगेबको अदुना अमन अमगी बेफार पिनम चंगी अमन अमगी रेस्पेक्ट पिनम चंगी ngasi बावदा प्रजा सिंगिना ngasi बावदा लेबा कन्बियू लाउरि मोइदनेबको एमएलए सिंग रेबो लाउरि सिंजे अदो ओनजल लगा मोइना मुखोइदा मुकर हाइनी वा ngang लेदुना लेबा कन मंग मोइगा हेको वेदुदी साइ जगा इंसल तब मोमान दुदी फते अदुना वा ngang wi कंगु सिंगसु अंतंग दि टेबल फमिनसी चा थमिनसी सिंग थमिनसी अदो लेबा कनना बखो कई होनम कई थोदांग लमिन जगे हेपोतो खै लमिन साइबम चंगी हे एला सिदो मांगसको अदो त नंग साइ हाइबि यारबनि नंग साइ एला सिदा पंgang ngang पंग सपोइनि तिनि ओमजे खै तंगदो फै अमन अमगी बेफार पिनब फै को अदुगा इलेक्शन हाइबा वोट हाइबा से फॉर द पीरियड ऑफ 5 years सही मंगा की पोटनी को अदो चेंजेबल पोटनी vote for change हाइबनि vote आजि change हाइबनि को vote तौरिसे सही खुदिंगी सही मंगा खुदिंगी vote तौरिसि कारी कंगु सिंगो बापुसि चुप्पा अदुम ओमोर ओइना काजर ओइना पिबनति को सही मंगा मागी टेनियर ले को टेनियर ले अदुना सही मंगा मागी टेनियर से प्रजा ने लेप डिसिजन ले को पोट मनि अदुना प्रजा की याइफनबा लेबाकी याइफनबा थौक तौ बाइजे मोइना फर्स्ट ओइगदोमनि को अदुदिदा लेबाक कांगहोंग चाइ लेरकान ओनजलगा मी अमदम कायनि नोइना वांगांग नंबर मका लेबाक कायरबनि नोइना वांगांग नंबर लेबाक कनमंग मोइगा हाबो हिदुदि लेबाक कनगदर बिज कना हाबो क्वेश्चन माने नैना बियो बिसाना को इसाना त खनबियो बको लेबाक कनगनि आइगी लेबाक फर्स्ट कनगनि हाइबसे मसिगी दमक वोट लेबाक आदा मियां सोशली थबक तो थोलाबने नत्रो लेकाई की सोशल वर्क सोशल एक्टिविस्ट ओइबो पॉलिटिकल एक्टिविस्ट तर मियां की सोशल लीडर ओइबाइजे लेकाई दुगी पिगाजु पिगन लेकाई दुगी मियां की याइफन थबक तोरगे थोलाबा मी मने नत्रो अदुगु मियोय दुनी अखोइना मियामना सोशल वर्कर ओइबा सोशल थबक तो सोशल एक्टिविस्ट पॉलिटिकल एक्टिविस्ट हाइजे माय मागी हिरम दु कथो मिस नुने नत्रो अइ तारगदि लेकाई की याइफनबा को लेकाई की याइफनबा थबक तो बाइजे मा थौनी लेरमगेरा लेरमोइरा को एनी पोट नम हेक्ता का सही कर हाइनी फंगनबा ओइना भनरा क्वाइसे माय कारिबा लीडर सिंग ओइरिबा लेत्र वोट काद्र बाबुदा लेकाई दुगी लीडर ने लेबा क्लब की सीएसओ की लीडर बु ओइरसु क्लब की लीडर बु ओइरगसु मयाम दो लेकाई याइफन थौक तो मी नेम नत्रा अदु एनी प्रॉब्लम थोक द मदुगी दायित्व दुगी ममांग थागदो सि मोय हा थादोइ नेम नत्रो एनी खुदोंग थिबो थोकसनु एकाई थिगाय थोकसनु मदुगी प्रॉब्लम दो मय मेउक लगे हाइबसे लीडर दो हाइमन गदो पोट मने नत्रो जमंगसा अदु मय महूत सही ओनजल लगा लेबाक कन नोइना लेबाक कन मंग मोइने नोइना लेबाक कन मंग मोइने नोइना लेबाक कन मंग मोइने सुहाले तरगदि लेबाक कन अदुदि कन बिगदो नंगना कन बिरो प्रजा जे वाहन बिरो कन बिरो हाइबदि सिदि मसान तजो पोट मने जमंगसको अदो नसाना सु कन बसु नतबा मीना कन गेर फनरगा सु कन मंग मोइने वांगबा अइ तरगदि गसाइगी मैतेगी अदु ओरसु हाइबि हिमदा लाकुदि यारोइ बो जमंगसा सिदिको अदुना नुपी बो ओइजनु निपा बो ओइजनु माना ngam जब थौदांगदा डॉक्टर सु ओइजनु इंजीनियर सु ओइजनु फिबम न मतम यात्रगदि
MLA ꯐꯥꯎꯕꯗ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯅ ꯂꯩꯕꯥꯛ ꯀꯟꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯍꯧꯈꯤꯕ ꯄꯨꯋꯥꯔꯤꯒꯤ ꯑꯩꯈꯣꯏ ꯇꯥꯡꯀꯛ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯩꯒꯤꯅꯣ ꯂꯩꯈꯠꯂꯤꯅꯣ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯒꯨꯝꯕ ꯊꯥ ꯑꯃꯗ MLA ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯤꯠꯌꯦꯡ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯌꯥꯔ ꯈꯪꯕꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯗꯤꯁꯤꯖꯟ ꯀꯥꯟꯗ ꯂꯩꯕꯥꯛ ꯀꯟꯅ ꯍꯣꯠꯅꯔꯒꯗꯨꯗꯤ ꯑꯣꯖꯥꯃꯥꯡꯁꯥ ꯑꯗꯨꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩ MLA ꯑꯣꯏꯕ ꯊꯣꯛꯑꯦ ꯑꯩ ꯂꯩꯕꯥꯛꯅ ꯃꯔꯨꯅꯤ ꯀꯣ ꯀꯠꯊꯣꯛꯇꯅ ꯑꯩ ꯈꯨꯠꯂꯥꯏ ꯄꯥꯏꯔꯅꯤꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯆꯩꯇꯨꯞ ꯄꯥꯏꯔꯅꯤꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯊꯥꯡ ꯄꯥꯏꯔꯅꯤꯕꯨ ꯍꯥꯏꯔꯁꯨ ꯑꯝꯇꯪꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯃꯨꯛꯇꯪ ꯃꯆꯥ ꯃꯁꯨꯅꯤꯅ ꯑꯃꯨꯛꯇꯪ ꯎꯠꯄꯤꯌꯨꯗꯅ ꯑꯩꯈꯣꯏꯁꯨ ꯄꯦꯟꯖꯒꯦꯕ ꯑꯃꯇꯪ ꯄ꯭ꯔꯃꯥꯅꯤꯀꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯃꯦꯃꯥꯟ ꯇꯥꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯕꯣꯝ ꯇꯣꯞ ꯀꯥꯞꯄꯛꯄꯗꯗꯤ ꯃꯣꯏ ꯃꯌꯨꯝ ꯌꯧꯗꯕꯅꯤꯅ TV ꯃꯃꯥꯡ ꯊꯣꯛꯂꯀꯥꯟꯗ ꯑꯐꯁꯥꯅ ꯉꯥꯡꯕ ꯁꯣꯝ ꯅꯥꯀꯟꯗ ꯐ꯭ꯔꯟ ꯂꯥꯏꯟꯗ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯊꯣꯛꯇꯅ ꯈꯨꯟ ꯉꯥꯛꯅ ꯍꯣꯠꯅꯕ ꯃꯤ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯉꯥꯛꯅ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯉꯥꯛꯅ ꯍꯣꯠꯅꯕ ꯈꯨꯟ ꯉꯥꯛꯅ ꯍꯣꯠꯅꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗꯨꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯆꯦꯟ ꯑꯣꯏꯅ ꯃꯤꯀꯤ ꯊꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯇꯨꯀꯟ ꯇꯧꯕ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯅ ꯎꯍꯜꯂꯀꯥꯟꯗ ꯉꯁꯤ ꯃꯣꯏꯕꯨꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯔ ꯂꯩꯕꯗꯨꯗꯤ ꯐꯠꯇꯕ ꯄꯣꯠ ꯑꯃ ꯌꯥꯝ ꯍꯥꯏꯅꯅꯤꯡꯗꯦ ꯑꯣꯖꯥꯃꯥꯡꯁꯦꯀꯣ ꯂꯩꯕꯥꯛ ꯅꯤꯡꯕꯁꯤ ꯀꯅꯥꯅꯣ ꯂꯩꯕꯥꯛ ꯅꯤꯡꯕ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯁꯤ ꯀꯅꯥꯅꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏ ꯌꯦꯡꯅꯁꯦꯕꯀꯣ ꯒꯠꯁ ꯂꯩꯔꯒ ꯊꯣꯛꯂꯛꯑꯣ ꯌꯦꯡꯅꯔꯁꯦꯕ ꯀꯣ ꯇꯧꯁꯤꯟꯅꯕꯅ ꯌꯥꯔꯣꯏ ꯍꯥꯏ ꯁꯤꯗꯗꯤ ꯑꯣꯖꯥꯃꯥꯡꯁꯥ ꯑꯗꯨꯅ MLA ꯀꯥꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯇꯉꯥꯏ ꯐꯗꯅ ꯏꯁꯥꯅ ꯈꯪꯐꯝ ꯆꯪꯉꯤ ꯀꯣ ꯑꯩꯈꯣꯏ ꯀꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ ꯃꯤꯡꯊꯣꯟꯗ ꯐꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯕꯦꯕꯥꯔ ꯇꯧꯖꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯔꯀꯥꯟꯗꯗꯤ ꯀꯣ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯈꯔ ꯑꯗꯨꯝ ꯂꯩ ꯀꯣ ꯇꯧꯍꯟꯅꯤꯡꯕ ꯈꯔ ꯂꯩ ꯇꯧꯔꯛꯇꯕꯒꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯡꯅꯔꯤꯁꯤꯀꯣ ꯆꯍꯤ 2ꯒ ꯊꯥ 3 ꯐꯥꯖꯤꯜꯂꯕ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯒꯗꯧꯔꯕ ꯁꯤꯒꯨꯝꯕ ꯃꯦꯃꯥꯟ ꯇꯥꯗꯕ ꯆꯠꯄꯃꯛꯇ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯗꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏ ꯉꯥꯡꯖꯔꯤꯕ ꯈꯔꯅ ꯑꯩꯈꯣꯏ ꯈꯔꯁꯤꯅ ꯆꯠꯄ ꯌꯥꯍꯜꯂꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯜꯂꯨ IDPꯁꯤꯡ ꯃꯌꯥꯝꯅ ꯍꯟꯖꯤꯜꯂꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯎꯇꯥꯕꯅꯤ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯄ꯭ꯔꯖꯥꯒꯤ ꯈꯨꯔꯥꯎ ꯂꯥꯎꯇꯥꯕꯅꯤ ꯁꯤꯗꯤ ꯇꯧꯒꯗꯧꯕ ꯃꯣꯏꯅ ꯇꯧꯗꯕꯤ ꯂꯩꯔꯒ ꯑꯗꯨꯒ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯃꯣꯏ ꯅꯣꯏꯅ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯆꯍꯤ ꯍꯧꯖꯤꯛꯐꯥꯎ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯗꯕꯁꯤ ꯀꯅꯥꯒꯤ ꯃꯊꯧꯅꯣ ꯁꯤꯕꯨ ꯑꯣꯖꯥꯃꯥꯡꯁꯥ ꯁꯤꯕꯨ TVꯗ ꯋꯥ ꯉꯥꯡꯉꯤ ꯀꯥꯡꯕꯨꯁꯤꯡꯅ ꯇꯧꯒꯗꯧꯕ ꯊꯧꯗꯧꯔꯥ ꯚꯣꯠ ꯀꯥꯔꯤꯕ ꯇꯧꯒꯗꯧꯕ ꯊꯧꯗꯧꯔꯥ ꯁꯨꯝ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯂꯩꯕꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯄꯥꯡꯊꯣꯛꯄ ꯒꯟ ꯉꯥꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃꯗꯀꯣ ꯃꯅꯨꯡꯒꯤ ꯍꯦꯗꯂꯥꯏꯟꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕ ꯆꯪꯉꯤ ꯑꯩꯈꯣꯏ ꯇꯥꯁꯤꯟꯅꯕ ꯆꯪꯉꯤ ꯀꯥꯏꯗꯤ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯆꯪꯉꯤ ꯀꯥꯏꯗꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣই ꯑꯃꯠꯇ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯆꯪꯉꯤ ꯍꯥꯏꯕ ꯑꯗꯨꯒ ꯍꯦꯗꯂꯥꯏꯟ ꯇꯧꯔ ꯐꯣꯡꯉꯛꯄꯗꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯀꯣꯔꯠ ꯏꯜꯂꯒ TVꯗ ꯅꯩꯅꯗꯨꯅ ꯂꯩꯕꯅ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯌꯥꯎꯏꯀꯣ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯁꯤꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯐꯣꯡꯗꯣꯛꯆꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯑꯦꯔꯤꯌꯥꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯐꯔꯦ TVꯗ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯥꯛꯄꯤꯔꯣꯅ ꯀꯟꯕꯤꯔꯣꯅ ꯑꯗꯨꯁꯨ ꯑꯝꯇ ꯌꯦꯡꯖꯔꯒꯦ ꯃꯇꯝ ꯊꯥꯕꯤꯔꯣ ꯍꯧꯖꯤꯛ ꯌꯦꯡꯉꯒꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯕꯤꯔꯣ IDPꯁꯨ ꯃꯌꯨꯝ ꯆꯪꯍꯟꯕꯤꯔꯣ ꯂꯦꯠꯁꯤ ꯌꯦꯡꯉꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤ ꯊꯧꯗꯥꯡꯗꯣ ꯎꯠꯂꯛꯑꯀꯥꯟꯗ ꯁꯤ ꯋꯥꯁꯦ ꯍꯥꯏꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯃꯛꯁꯨ ꯃꯉꯥꯏ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯀꯩꯒꯨꯝꯕ ꯊꯧꯗꯥꯡ ꯈꯔ ꯂꯧꯒꯦꯅ ꯍꯣꯠꯅꯔꯛꯏꯁꯦ ꯄ꯭ꯔꯖꯥꯁꯤꯅ ꯄꯤꯕ ꯄ꯭ꯔꯦꯁꯔꯒꯤ ꯃꯈꯥ ꯄꯣꯜꯂꯤꯅꯦ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯉꯁꯤ ꯀꯩꯗꯧꯔꯦ ꯃꯣꯏ ꯀꯣ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅ ꯍꯣꯠꯅꯔꯛꯏꯅꯦꯕ ꯑꯣꯖꯥꯃꯥꯡꯁꯥꯀꯣ ꯑꯗꯨꯅ ꯄ꯭ꯔꯦꯁꯔ ꯍꯥꯏꯕ ꯒ꯭ꯔꯨꯞꯁꯦ ꯄ꯭ꯔꯖꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯍꯦꯛꯇ ꯈꯨꯠ ꯊꯤꯜꯂ ꯉꯥꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯐꯤꯕꯝꯅ ꯇꯥꯏꯃꯤꯡ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯇꯨꯝꯅ ꯍꯥꯠꯂꯅꯤ ꯇꯨꯝꯅ ꯃꯥꯡꯍꯜꯂꯅꯤꯉꯥꯏ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯃꯟꯇ꯭ꯔꯤꯅꯤ ꯑꯩ MLAꯅꯤ ꯑꯩ ꯗꯣꯛꯇꯔꯅꯤ ꯑꯩ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯀꯥꯏꯅ ꯃꯨꯛꯇ ꯂꯩꯕ ꯌꯥꯔꯣꯏꯕꯀꯣ ꯑꯇꯣꯞꯄ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯀ꯭ꯔꯦꯟꯒ ꯇꯧꯅꯕ ꯂꯥꯟꯗ ꯃꯤꯒꯤꯗꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯃꯌꯥꯝꯐꯥꯎꯗ ꯃꯌꯥꯝꯒꯤ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅ ꯂꯩꯔꯤꯕ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯃꯌꯥꯝꯐꯥꯎꯗ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯅ ꯃꯃꯥ ꯂꯩꯕꯥꯛ ꯀꯟꯕꯩ ꯊꯣꯛꯈ꯭ꯔꯦ ꯀꯣ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯐꯤꯂꯝ ꯁ꯭ꯇꯥꯔꯗꯤ ꯂꯩꯔꯤꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯐꯥꯎꯗꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯅ ꯂꯩꯕꯥꯛ ꯀꯟꯕꯩ ꯊꯣꯛꯈ꯭ꯔꯦ ꯃꯤꯒꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯃꯤꯅ ꯉꯁꯥꯏꯒꯤ ꯗ꯭ꯔꯒꯀꯤ ꯃꯀꯣꯟ ꯁꯥꯖꯤꯜꯂꯛꯑꯕ ꯂꯥꯟ ꯇꯧꯁꯤꯜꯂꯛꯑꯕ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯅ ꯂꯥꯟ ꯇꯧꯁꯤꯜꯂꯛꯑꯕ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯁꯛ ꯁꯦꯝꯕ ꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯍꯨꯟ ꯉꯥꯡꯅꯕꯒꯤ ꯐꯤꯕꯝꯗ ꯇꯧꯅꯔꯒꯨꯝꯁꯦꯕ ꯃꯔꯤꯜ ꯂꯩꯔꯒꯅ ꯒꯁ ꯂꯩꯔꯒꯅ MLA ꯑꯃ ꯊꯣꯛꯂꯛꯀꯥꯟꯗ ꯃꯤꯃꯥꯡ ꯊꯣꯛꯄꯤꯌꯨ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯦꯞꯄꯤꯌꯨ ꯑꯃꯗꯀꯣ ꯊꯥꯡ ꯑꯃ ꯄꯥꯏꯔ ꯂꯦꯞꯄꯤꯌꯨ ꯅꯣꯡꯃꯩ ꯄꯥꯏꯕ ꯇꯜꯂꯦ ꯍꯥꯏꯔꯐꯥꯎꯗ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯊꯥꯡꯁꯥꯡꯗꯣ ꯄꯥꯏꯔꯒ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯁꯤ ꯕꯐꯔ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯑꯝꯇ ꯂꯦꯞꯄꯤꯌꯨꯗꯅ ꯑꯩꯈꯣꯏ ꯌꯦꯡꯒꯦꯕ ꯑꯝꯇ ꯑꯣꯖꯥꯃꯥꯡꯁꯦꯀꯣ ꯀꯥꯞꯊꯔꯛꯄ ꯕꯣꯝꯅ ꯄꯥꯜꯂꯀꯥꯟꯗ ꯃꯤ ꯁꯤꯔꯀꯥꯟꯗ ꯑꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯀꯥꯟꯗ ꯑꯋꯥ ꯑꯅꯥ ꯃꯤꯅ ꯀꯟꯅ ꯀꯞꯄꯤꯉꯩꯗꯨꯗ ꯆꯠꯂꯒ ꯑꯋꯥꯕ ꯍꯪꯕ ꯆꯠꯂꯤꯅꯤ ꯀꯥꯏꯅ ꯍꯦꯛ ꯆꯠꯁꯟꯅꯕꯒꯨꯝꯕꯀꯣ ꯑꯗꯨꯒ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏ ꯂꯦꯝ ꯊꯥꯔꯣꯏ ꯍꯥꯏꯔꯛꯅꯩ ꯍꯥꯏꯗꯣꯏꯁꯤ ꯅꯠꯇ꯭ꯔꯣ ꯃꯔꯤꯜ ꯂꯩꯔꯒꯅ ꯆꯠꯂꯒ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯇꯨꯔꯦ ꯁꯣꯛꯑꯦ ꯄꯜꯂꯦ ꯅꯣꯡꯃꯩ ꯀꯥꯞꯄꯣꯏ ꯁꯣꯛꯑꯕꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯤꯐꯥꯏꯗꯣ ꯂꯣꯏꯅꯔꯒ ꯑꯃꯨꯛ ꯆꯠꯂꯒ ꯃꯔꯨ 10 ꯀꯥꯞꯄꯝꯃꯨꯗꯅ ꯀꯨꯟꯃꯨꯛ ꯀꯥꯞꯄꯝꯃꯨꯗꯅ ꯄꯦꯟꯒꯦꯕ ꯅꯠꯇ꯭ꯔꯒꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯑꯝꯇꯪ ꯍꯥꯏꯔꯝꯃꯒ ꯄꯦꯟꯒꯦꯕꯀꯣ ꯑꯗꯨꯗꯤ ꯇꯧꯗꯦ ꯑꯗꯨꯒ ꯃꯤꯅ ꯅꯣꯡꯃꯩꯅ ꯄꯥꯜꯂꯀꯥꯟꯗ ꯃꯤꯅ ꯕꯣꯝꯅ ꯄꯥꯜꯂꯀꯥꯟꯗ ꯏꯄꯥ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯕꯣꯝ ꯄꯥꯜꯂꯀꯥꯟꯗ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯒꯦꯡꯅ ꯇꯧꯔꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯄꯦꯟꯗꯦ ꯀꯣꯟꯗꯣꯂꯦꯟꯁ ꯀꯥꯏꯅ ꯖꯤꯔꯤꯗ ꯑꯉꯥꯡ 3 ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ 3 ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯕ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯆꯍꯤ 2-3 ꯐꯥꯔꯤꯕ ꯄꯨꯟꯁꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯕ ꯀꯣ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯗꯨ ꯌꯥꯎꯅ ꯅꯨꯄꯤ 3 ꯅꯨꯄꯥ 3 ꯁꯔꯥꯛꯇ ꯑꯃ ꯍꯥꯠꯈꯤꯕꯗꯨꯕꯨ ꯀꯔꯝꯕ MLA ꯑꯗꯨꯒꯤ ꯀꯔꯝꯕ MLAꯅ ꯀꯅꯥꯅ ꯀꯩꯗꯧꯔꯦ ꯅꯣꯡꯉꯥꯜꯂꯒ ꯀꯟꯗꯣꯂꯦꯟꯁ ꯀꯟꯗꯦꯝ ꯀꯟꯗꯦꯝ
ꯄꯦꯟꯗ꯭ꯔꯦꯅ ꯃꯔꯤ ꯂꯩꯔꯒꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯊꯣꯛꯂꯀꯥꯟꯗ ꯊꯥꯡꯒꯤꯁꯤꯕꯨ ꯑꯃꯨꯛ ꯁꯥꯎꯕ ꯄꯦꯟꯈꯤꯕ ꯖꯃꯥꯡꯁꯥ ꯀꯣ ꯑꯗꯨꯗꯤ ꯇꯧꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯩꯔꯝꯅꯤ ꯁꯤꯡꯉꯝꯅꯤ ꯀꯥꯏꯅ ꯄꯥꯡꯅꯕ ꯊꯕꯛꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯀꯣ ꯐꯔꯦ ꯁꯛ ꯇꯥꯛꯅꯔꯁꯦꯕꯀꯣ ꯁꯛ ꯇꯥꯛꯅꯔꯁꯤ ꯍꯥꯏꯅꯔꯁꯤ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯐꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯏꯟꯇꯦꯂꯦꯛ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯁꯨ ꯄꯤꯖꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯕꯀꯣ ꯄꯤꯅꯔꯁꯤ ꯀꯩꯁꯨ ꯀꯥꯏꯗ꯭रे ꯍꯪꯅꯔꯃꯤꯅ ꯍꯥꯏꯅꯔꯃꯤꯅ ꯑꯗꯨ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯒꯗꯧꯕ ꯃꯤꯁꯤꯗ ꯀꯅꯥꯅꯣ ꯀꯟꯕ ꯉꯝꯗ ꯀꯅꯥ ꯅꯩꯅꯔꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯉꯁꯥꯏꯒꯤ ꯂꯩꯖꯔꯤꯕ ꯉꯁꯥꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯣ ꯃꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯛꯀꯦꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯅꯤ ꯀꯣ उन्होंने कई कायदे एम एल ए मरक्सू उठीरो कई कायद्रेब एम एल ए मरक्सना कारी एम एल ए मरक्सदगी इंटेलेक्चुअल ओइबा मियाम क्या मियोय क्या नो अदुगा मौमन दा मियोय क्या क्या नो खंगनरसे उन्नरसेबको सुमनकंदा मणिपुर ngaktुरिने मपागा मचागा सही अनि खेनबा को मपाना सही निफु निपान मचाना बिना सही निफु तरो मपागा मचागा सही अनि खेनयना मोय गसागी इफिडेविट इ थाजलम कंगु अदु केदोम गे मोयना कई हाई गमगे एम एल ए खुद लोना वेल क्वालिफाई होने एम एल ए लोई फरे नत्रा कना कना कई केस कना यावरी ड्रग केस मी हाल केस कना कना कई केस यावरी खोन खंगी कनो अदु मैम नुआइते सी खोजु पुन खर सोई सब चौकिंग होय मणिपुर कन आई नोशक हाइजनिंग मणिपुर कन हाइबसे लाकानदी को नुपी हाइब लेते निपा हाइब लेते एम एल ए हाइब लेते मिचम हाइब लेते मणिपुर कन हाइबसे लाकानदी साइ साइ गमजब थौदां खोइ लोन लोन नमताय फिरन टाइमिंग यात्रगदी अखोइ खुद थाक पाइब की ताई नत्रा अदुना साइ एरिया से इमा लेबा कननबगी दम खोइ केदोमिना गदगे हाइसे अखोइ दाइट अमत लोमिना मतम मोय मा नाम सोय मा नाम वाली मा नुपीनी निपानी तगना मा अदुनी दानी हाइना साइ एरिया खोइ सक्सेमन यारो हेतारे को अखोइ अपुनबगी ओइबा थौदां आम लोमिना कांदा माना ngam एरिया दा माना ngamjaba सिंथादा कईगुम थौ खर तौबिरपदो अदुगी कलेक्टिव रेस्पोंसिबिलिटी लोमिना कांदे खोइ पुन्ना इमा लेबा कनमिना चंगी हाउ हमजा ए समाय थमजगे जम मोइसे अपुनमगे ओइबा वकलोन सागतमिनाबा अदुगा तोखाई फिल्म दा लेहनबा मानबा वाफम सिंह फोंदोक्तबा अदुना फगनी हाबा वाफम थमजगे साम फोंदोक प्रियाम नुइजै